Kylian Mbappe gi punsiwari. Inaw amanina Kylian Mbappe gi bio khangningi haibadagi semjabani video se Kylian Mbappe kauba France ki young footballer asisu afawba singi marakta amani footballer asidi League 1 club Paris Saint-Germain gi amasung France national team gi oina sanai magi asingba mingdi Kylian Mbappe lotin kawi 20 December 1998 tapokpani haujik chahi kunithoi sure France ki Paris makta pokhi magi jersey number 7 ni Mbappe gi senior career haukibase magi chahina tarataruk surakpa adwaidagini matamduda League 1 club Monaco da sanaba hauki matamaduda mahak League 1 title phangbaga loinana young player of the year taki amasung golden boy award phangki 2017 da Paris Saint-Germain da sign tawi ahan badadi sen yamna phangdi 2018 yosilak padadi magi mafam chawkhre 180 million euro na contract oiki amasung yamnamak expensive oiba hekta hogalak liba player ama oiki matamasida mahakna League 1 title ahum su phangki Coupe de France player of the year anirak League 1 top scorer suoiki thangna na sanaba season ahumda club asigi history da third highest goal scorer oikiba misakni international level da yengdorogadi mahakna France senior debut takibase 2017 dagini magi chahi Taranipan subada 2018 ki FIFA World Cup da Mbappe na goal tawduna youngest France player oiki masisu record amani magi career da maramdi angang amana World Cup ki final da goal tawbagi record ase Pele gi laiki chahidu da World Cup da France na lauki mahaksu oihoki best young player amasung France player of the year Mbappe Paris ta poklaga bondi ko from the Charki magi mapa Wilfred kawi Cameroon gini mapa mak magi agent ni coach ni mamagi ming Faiza Lamari kawi Algeria gi kabile ko ba lup amagi nupini mamasu handball sanabi player ni magi manaw nupagi ming Ethan kawi 2018 pauda Ethan Paris Saint-Germain da under 12 ta sanai Mbappe gi mama mapana angang amaga yuk I magi mingna Jairus Kembo Ikoko kawi mahaksu professional football player amani Mbappe Cristiano Ronaldo gi matau tamlaga sanaba horakibani haibadi siyara se magi idol ni angang oiringai mahak private Catholic school amada tamlaki bondi kauba mafam asida piklingai dagi Mbappe football pamlaki afawba oigadra ningjay mangonda yorakpa sanabagi tongan ba technique yauri mahak football karamna control tawgani haibagi confidence lay amasung maram phajana khangi Mbappe gi mapana ball sanaba takpira pagaloina na magi coach amasu lerami mingna Antonio Ricardo kawi mana asumna hai Mbappe da angak pagun khara yauri chen bada mapa leiti maga sanamin naba pumna maktagi heli magi dribbling style angak pani chahi 15 gi manungda angang ama fawba maga manaba aina thengna khidri Magi chahina taramathoi surakpada Real Madrid club na mabu invite tawduna puki sanahan ki under 12 ta amasung club ki facility fanghan ki chahi taramari subada Chelsea club na koroktuna London da koi besat ki mafam da play ama sanahan ki Madugi matungda Monaco da settle oiki 2015 dagi 16 phawda Monaco da leiringai Leonardo Jardim koba amana yengsin bi mabu Monaco gi B team da pusin ki adubu magi playing skill amadi maturity uraga promotion pi kirami 2015 da home gi oiba draw ama sanaki Sian gi against da mabu 88 minute matungda Fabio Coentro kauba player ama bu replace tawraga sanahan ki maduda mahakna record ama toram ki record adudi Thierry Henry gini chahi kun mathoi gi manungda khwaidagi angang oiba player amana aduk phajana ahangum sanakhiba duni matabuda magi chahi 13 ka numit chahumga nifu taret ta suri Mbappe 2015 dagi 2016 phawbada Monaco club ta sanarami 2016 dagi 17 gi manungda sanaba play singda ahan ba hat-trick goal tawki 14 December 2016 da Coupe de la Ligue ta 2017 dagi 18 phawgi manungda di mahak Paris Saint-Germain da lagle matamdu da Paris Saint-Germain na announce tawki madudi Mbappe bu loan da purakpani chahi ama tungda di yamna chawba senphamda mabu Paris Saint-Germain da dilhanduna atang pa player oihan khre
2018 dagi 19 da mahak League 1 Player of the Year oire. July 2018 da mahak on the jersey number 7 sinaki PSG ga sanagadaba league ki damakta number 7 ase Lucas Moura na sijinarambani league asida Mbappe na yamna fajaba performance uttuna masagi oiba history semjaki. 2019 dagi 2020 dadi mahak amuk back to back top goal scorer oire. 2020 gi August tang ahumda Rennes ki mayokta sanabada mana fajaba title amagasu fangki. 2020 dagi 21 gi manungda mahak amuk third time top scorer oiki. COVID-19 के मरमना प्ले खरदी महाक मिस ओइकी. 2018 की FIFA World Cup ता मागी परफॉर्मेंस यामना फजकी. हौजिकमक पेरिस सेंट जर्मन की इचंग थोरबा प्लेयर अमनी महाक ना फ्रांस की वैरगा सानकीबा मरवेबा टूर्नामेंट अनी द थोइकी. अमना 2018 दा रशिया दा सानकीबा वर्ल्ड कप नि अदुगा अमना UEFA यूरोपियन अंडर 19 चैंपियनशिप तनी मसिना 2016 दा जर्मनी दा सानकीबनी. 2018 की FIFA World Cup Best Young Player Award piki. Mahak masidagi henna fajana sanarakhini haibagi asa thamli. Video si pambiragadi like to view. Matang asum hapjarake ngai biu.